ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯣꯟꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯔꯦꯝꯕꯤꯒꯤ ꯊꯧꯖꯥꯜ ꯐꯪꯂꯕ ꯃꯔꯨꯞ ꯑꯅꯤ꯫ ꯋꯥꯔꯤꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯃꯩꯄꯥꯛꯄꯤ ꯆꯅꯨ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯨꯟ ꯑꯃꯗ ꯌꯥꯝꯅ ꯆꯥꯟꯅꯖꯕ ꯃꯔꯨꯞ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯔꯨꯞ ꯑꯅꯤꯗꯨꯒꯤ ꯃꯃꯤꯡꯅ ꯑꯃꯅ ꯇꯣꯝꯕ ꯀꯧꯔꯝꯃꯤ, ꯑꯃꯅ ꯊꯣꯏꯕ ꯀꯧꯔꯝꯃꯤ꯫ ꯇꯣꯝꯕ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜꯗꯨ ꯏꯍꯥꯡ ꯍꯥꯡꯕ ꯅꯨꯡꯉꯥꯏꯇꯦ ꯈꯟꯗꯨꯅ ꯐꯛꯂꯣꯡ ꯈꯥꯒꯦ ꯈꯟꯗꯨꯅ ꯋꯥꯆꯦꯠ ꯈꯔ ꯍꯤꯔꯒ ꯐꯛꯂꯣꯡ ꯀꯟꯅ ꯁꯦꯝꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯇꯣꯝꯕꯒꯤ ꯃꯌꯨꯝꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯊꯣꯏꯕꯗꯨ ꯂꯥꯛꯑꯝꯃꯤ꯫ ꯇꯣꯝꯕ ꯊꯣꯏꯕ ꯎꯕꯗ ꯊꯣꯏꯕꯗ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ, "ꯏꯇꯥꯎ, ꯀꯔꯥꯏ ꯆꯠꯂꯨꯕꯅꯣ? ꯑꯩꯒꯤꯁꯤꯗ ꯆꯨꯝꯅ ꯂꯥꯛꯄ꯭ꯔꯥ?" ꯊꯣꯏꯕ ꯇꯣꯝꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯏꯇꯥꯎ, ꯑꯩꯁꯦ ꯇꯥꯗ ꯈꯣꯏꯃꯨ ꯍꯣꯏꯗ ꯆꯠꯂꯨꯕꯅꯤ꯫ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯁꯦ ꯍꯥꯏꯕꯗꯨ ꯀꯝꯗꯧꯁꯤꯒꯦ ꯍꯪꯂꯨꯕꯅꯤ꯫ ꯃꯍꯥꯛꯇꯤ ꯆꯥꯎꯐꯥꯟ ꯍꯣꯏꯒꯤ ꯆꯤꯡꯗ ꯎ ꯌꯥꯟꯕ ꯑꯣꯏꯅ ꯆꯠꯀꯦ ꯍꯥꯏꯔꯛꯂꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯑꯣꯏꯔꯕꯁꯨ ꯍꯌꯦꯡꯁꯤ ꯆꯤꯡꯗ ꯁꯤꯡ ꯆꯟꯕꯗꯨ ꯆꯠꯂꯨꯔꯁꯤ ꯍꯥꯏꯒꯦ ꯂꯥꯛꯂꯤꯕꯅꯤ." ꯇꯣꯝꯕꯁꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯈꯣꯏꯒꯤ ꯈꯨꯟꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯆꯤꯡ ꯑꯗꯨꯗ ꯆꯠꯈꯤꯕ ꯀꯅꯥ ꯑꯃꯠꯇ ꯍꯤꯡꯅ ꯍꯜꯂꯛꯅꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯊꯣꯏꯕꯒꯤ ꯅꯨꯄꯤꯅ ꯊꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯣꯏ ꯄꯥꯕꯨꯡꯅ ꯃꯅꯤꯡꯒꯤ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯀꯅꯤ ꯍꯥꯏꯗꯣ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯖꯗꯦ꯫ ꯇꯥ ꯈꯣꯏꯃꯨ ꯍꯣꯏ ꯍꯜꯂꯛꯄ ꯉꯥꯏꯔꯒ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯃꯊꯪꯗ ꯎ ꯌꯥꯟꯕ ꯑꯣꯏꯅ ꯆꯠꯍꯟꯅꯤꯡꯕꯅꯤ꯫ ꯃꯅꯤꯡꯒꯤ ꯆꯤꯡꯁꯤ ꯃꯌꯥꯝꯅ ꯂꯥꯏꯐꯝ ꯇꯤꯟꯐꯝ ꯌꯥꯝꯅ ꯀꯜꯂꯤ ꯍꯥꯏꯅꯩ꯫ ꯃꯁꯤꯗ ꯆꯠꯈꯤꯕ ꯑꯃꯠꯇ ꯍꯤꯡꯅ ꯍꯜꯂꯛꯇꯦ ꯍꯥꯏꯀꯣ, ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯦ." ꯊꯣꯏꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯅꯨꯄꯤ, ꯃꯤꯅ ꯄꯪꯍꯥꯏ ꯍꯥꯏꯅꯕ ꯋꯥꯗꯨꯕꯨ ꯇꯥ ꯈꯣꯏꯃꯨ ꯍꯣꯏ ꯍꯜꯂꯛꯄ ꯉꯥꯏꯔꯒ ꯂꯩꯔꯗꯤ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯂꯅꯤ, ꯆꯔꯥ ꯍꯦꯟꯕ ꯇꯥꯕ." ꯊꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯎꯄꯥꯏ ꯂꯩꯇ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯆꯤꯡꯗ ꯆꯠꯂꯒ ꯁꯤꯡ ꯆꯟꯒꯅꯤ ꯍꯥꯏꯕꯗꯨ ꯌꯥꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯇꯣꯝꯕꯒꯤ ꯅꯨꯄꯤꯁꯨ ꯆꯠꯈꯤꯅꯨ ꯍꯥꯏꯅ ꯊꯤꯡꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯄ ꯄꯜꯂꯛꯄꯗ ꯃꯍꯥꯛꯁꯨ ꯎꯄꯥꯏ ꯂꯩꯇ ꯆꯤꯡꯗ ꯆꯠꯄꯗꯨ ꯌꯥꯔꯝꯃꯤ꯫ ꯇꯁꯦꯡꯅꯃꯛꯀꯤꯁꯨ ꯆꯤꯡ ꯑꯗꯨ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯈꯛꯀꯤ ꯁꯥꯊꯣꯛꯐꯝꯅꯤ꯫ ꯃꯔꯝ ꯑꯗꯨꯅꯅꯤ ꯈꯨꯟ ꯑꯗꯨꯒꯤ ꯃꯤꯈꯩꯅ ꯑꯇꯣꯞꯄꯗ ꯑꯣꯏꯅ ꯆꯠꯅꯔꯤꯕꯅꯤ꯫ ꯇꯣꯝꯕꯒꯤ ꯑꯃꯗꯤ ꯊꯣꯏꯕꯒꯤ ꯅꯨꯄꯤ ꯑꯅꯤꯅꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯆꯤꯡ ꯑꯗꯨꯗ ꯀꯥꯒꯅꯤ ꯍꯥꯏꯕꯗꯨ ꯌꯥꯖꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯉꯝꯗꯅ ꯆꯤꯡ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯇꯣꯝꯕ ꯑꯃꯗꯤ ꯊꯣꯏꯕ ꯆꯤꯡ ꯑꯗꯨꯗ ꯁꯤꯡ ꯆꯟꯕ ꯀꯥꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯤꯡ ꯑꯗꯨꯗ ꯑꯁꯨꯝ ꯀꯥꯔꯛꯄꯗ ꯆꯤꯡ ꯑꯗꯨꯒꯤ ꯃꯌꯥꯏ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯌꯥ ꯍꯦꯛ ꯌꯧꯔꯛꯄꯗ ꯃꯈꯣꯏ ꯑꯅꯤꯅ ꯑꯄꯤꯛꯄ ꯁꯪ ꯑꯃꯈꯛ ꯎꯔꯝꯃꯤ꯫ ꯁꯪ ꯑꯗꯨ ꯎꯕꯗ ꯊꯣꯏꯕꯅ ꯇꯣꯝꯕꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯇꯥꯎ, ꯆꯤꯡꯁꯤꯗꯗꯤ ꯃꯤ ꯀꯅꯥꯁꯨ ꯇꯥꯗꯦ ꯍꯥꯏꯕꯗꯥꯏꯅꯦ? ꯁꯪ ꯑꯁꯤꯅ ꯀꯅꯥ ꯀꯅꯥꯕꯨ ꯂꯩꯔꯤꯕꯖꯥꯠꯅꯣ?" ꯊꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯇꯣꯝꯕꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯏꯇꯥꯎ, ꯑꯩꯁꯨ ꯈꯪꯗꯦ꯫ ꯀꯥꯟꯅꯗꯦ, ꯀꯅꯥ ꯀꯅꯥ ꯂꯩ ꯍꯥꯏꯕꯗꯨ ꯈꯪꯅꯕ ꯁꯪ ꯑꯁꯤꯗ ꯆꯪꯂꯒ ꯌꯦꯡꯂꯨꯔꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯪ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯇꯣꯝꯕꯅ ꯁꯪ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯂꯥꯎꯔꯝꯃꯤ, "ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯩꯈꯣꯏꯁꯤ ꯆꯤꯡꯁꯤꯗ ꯁꯤꯡ ꯆꯟꯕ ꯀꯥꯔꯛꯄꯅꯤ꯫ ꯏꯁꯤꯡ ꯈꯧꯔꯥꯡ ꯂꯩ, ꯏꯁꯤꯡ ꯈꯤꯇ ꯊꯛꯆꯒꯦ." ꯇꯣꯝꯕꯅ ꯂꯥꯎꯔꯤꯕꯗꯨ ꯀꯅꯥ ꯑꯃꯠꯇꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯑꯝꯗꯦ꯫ ꯃꯇꯧꯗꯨꯗ ꯊꯣꯏꯕꯅ ꯇꯣꯝꯕꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯀꯅꯥꯁꯨ ꯂꯩꯕ ꯃꯥꯟꯗꯦ꯫ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯂꯒ ꯍꯦꯛꯇ ꯌꯦꯡꯂꯁꯤꯔꯥ?" ꯇꯣꯝꯕ ꯊꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯉꯥꯏꯈꯣ ꯏꯇꯥꯎ, ꯑꯃꯨꯛꯇꯒ ꯀꯧꯔꯒ ꯌꯦꯡꯈꯤꯁꯤ꯫ ꯃꯗꯨꯗ ꯀꯔꯤꯃꯠꯇ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯕꯗꯤ ꯍꯦꯛꯇ ꯆꯪꯂꯒ ꯌꯦꯡꯂꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕ ꯁꯪ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯂꯥꯎꯔꯛꯂꯝꯃꯤ, "ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕꯤꯗꯕ꯭ꯔꯣ? ꯀꯧꯔꯤꯕꯁꯤ ꯇꯥꯔꯕꯗꯤ ꯃꯄꯥꯟ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯣ." ꯍꯟꯗꯛꯃꯨꯛꯇꯤ ꯏꯃꯨꯡꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯍꯣ, ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯌꯣ, ꯁꯣꯝꯗ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯇꯧ ꯂꯩꯔꯦ." ꯅꯨꯄꯤ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯅꯤꯗꯨ ꯇꯨꯃꯤꯟꯅ ꯁꯪ ꯃꯃꯥꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯁꯛ ꯃꯇꯧ ꯅꯤꯡꯊꯤꯔꯕꯤ ꯅꯨꯄꯤ ꯑꯅꯤꯈꯛ, ꯑꯃꯅ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯤ, ꯑꯃꯅ ꯑꯁꯪꯕ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯅꯤꯈꯛ ꯇꯨꯡꯗ ꯃꯥꯡꯗ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯇꯁꯦꯡꯕꯗꯤ ꯅꯨꯄꯤ ꯑꯅꯤꯁꯤ ꯆꯤꯡꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯈꯛꯇꯨꯅꯤ꯫ ꯆꯤꯡ ꯑꯁꯤꯗ ꯂꯥꯛꯄ ꯃꯤꯁꯛ ꯈꯨꯗꯤꯡꯃꯛ ꯅꯨꯄꯤ ꯑꯣꯏꯔꯒꯅ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯇꯥ ꯁꯥꯟꯅꯗꯨꯅ ꯐꯥꯖꯤꯜꯂꯒ ꯊꯝꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥ ꯑꯣꯏꯔꯒꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯄꯥ ꯑꯣꯏꯅ ꯑꯣꯏꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯆꯤꯡ ꯑꯁꯤꯗ ꯆꯠꯈꯤꯕ ꯀꯅꯥ ꯑꯃꯠꯇ ꯍꯤꯡꯅ ꯍꯜꯂꯛꯇꯦ ꯍꯥꯏꯅꯔꯤꯕꯗꯨ꯫ ꯑꯁꯪꯕ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯅꯨꯄꯥ ꯑꯅꯤꯈꯛꯇꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ, "ꯃꯍꯥꯁꯣꯏ, ꯅꯈꯣꯏꯕꯨ ꯀꯅꯥ ꯀꯅꯥꯅꯣ?
ꯃꯐꯝ ꯑꯁꯤꯗꯗꯤ ꯀꯔꯤ ꯇꯧꯕ ꯂꯥꯛꯄꯅꯣ? ꯅꯨꯄꯥ ꯑꯅꯤꯈꯛꯇꯨꯗꯤ ꯇꯁꯦꯡꯅ ꯅꯨꯄꯤ ꯑꯅꯤꯁꯤ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯅꯤ ꯍꯥꯏꯕ ꯈꯪꯖꯔꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯊꯣꯏꯕꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯁꯛꯌꯦꯟꯕꯤ, ꯑꯩꯒꯤꯅ ꯊꯣꯏꯕ ꯀꯧꯏ, ꯑꯩꯒꯤ ꯏꯇꯥꯎ ꯑꯁꯤꯒꯤꯅ ꯇꯣꯝꯕ ꯀꯧꯏ꯫ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯆꯤꯡ ꯑꯁꯤꯗ ꯁꯤꯡ ꯆꯟꯕ ꯀꯥꯔꯛꯄꯅꯤ꯫ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯂꯦ, ꯏꯁꯤꯡ ꯈꯤꯇ ꯊꯛꯆꯒꯦ ꯍꯥꯏꯕꯨ꯫ ꯊꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨ, ꯑꯩ ꯏꯃꯨꯡꯗꯒꯤ ꯏꯁꯤꯡ ꯂꯧꯊꯣꯛꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈꯤꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯈꯨꯠꯇ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯥꯏꯔꯒ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯏꯁꯤꯡ ꯈꯨꯖꯥꯏꯗꯨ ꯄꯤꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯅꯤꯗꯨ ꯏꯁꯤꯡ ꯊꯛꯄ ꯂꯣꯏꯔꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯇꯧꯕꯗ ꯑꯁꯪꯕ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯍꯥꯁꯣꯏ ꯑꯅꯤꯈꯛ, ꯅꯈꯣꯏ ꯑꯅꯤꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯏꯃꯨꯡꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯈꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯈꯛꯇꯨꯅ ꯄꯨꯁꯤꯟꯈꯤꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯊꯛꯅꯕ ꯋꯥꯡꯂꯩꯌꯨ ꯁꯦꯝꯅ ꯁꯦꯝꯅ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯦ, ꯑꯩꯗꯤ ꯊꯣꯏꯕꯁꯦ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯔꯅꯤ꯫ ꯋꯥꯗꯨ ꯇꯥꯔꯒ ꯑꯁꯪꯕ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯍꯣ, ꯑꯗꯨ ꯑꯣꯏꯔꯒꯅ ꯇꯣꯝꯕꯁꯦ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯔꯒ ꯂꯣꯏꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯣꯛꯂꯒ ꯋꯥꯡꯂꯩꯌꯨꯗꯨ ꯇꯣꯝꯕ ꯑꯃꯗꯤ ꯊꯣꯏꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯄꯦꯟꯕ ꯃꯈꯩ ꯄꯤꯊꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯌꯨꯝ ꯍꯟꯕ ꯀꯥꯎꯕ ꯃꯈꯩ ꯆꯤꯡ ꯑꯗꯨꯗ ꯂꯩꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯞꯇꯥ ꯑꯃꯃꯨꯛꯇꯤ ꯐꯥꯖꯤꯜꯂꯛꯂꯦ ꯆꯤꯡ ꯑꯗꯨꯗ ꯂꯩꯔꯛꯂꯤꯕꯁꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯆꯤꯡ ꯑꯗꯨꯒꯤ ꯐꯖꯕ ꯀꯌꯥꯗꯨ ꯌꯦꯡꯂꯒ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝ ꯂꯩꯁꯤꯜꯂꯛꯄꯗꯨꯗ ꯃꯁꯥꯁꯤꯡꯗꯨ ꯏꯇꯟ ꯇꯟꯊꯕ ꯄꯣꯛꯂꯝꯃꯤ, ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯤꯡꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯃꯨꯟꯅ ꯈꯪꯂꯕ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯗꯨ ꯑꯁꯨꯝꯅ ꯋꯥꯇꯥꯅꯔꯝꯃꯤ꯫ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯋꯥ ꯍꯧꯗꯣꯔꯛꯂꯝꯃꯤ꯫ ꯏꯆꯦ, ꯃꯈꯣꯏ ꯑꯅꯤꯁꯤ ꯁꯤꯗ ꯆꯠꯊꯣꯛꯇꯕꯤ ꯑꯁꯨꯝ ꯂꯩꯕꯁꯦ ꯍꯩꯅꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯃꯅꯥꯎꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯁꯪꯕ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯁꯤꯕꯨ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯍꯟꯈ꯭ꯔꯁꯤꯔꯣ? ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯃꯌꯨꯝ ꯌꯧꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯕꯨ ꯃꯤꯅ ꯑꯃꯨꯛ ꯃꯁꯛ ꯈꯪꯕ ꯉꯝꯗ꯭ꯔꯕꯗꯤ ꯀꯝꯗꯧꯕ? ꯃꯆꯦꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯃꯗꯨ ꯑꯣꯏꯔꯒꯅ ꯑꯃꯨꯛ ꯁꯤꯗ ꯍꯜꯂꯣ ꯍꯥꯏꯔꯁꯤ, ꯃꯌꯨꯝꯗ ꯑꯃꯨꯛꯇꯗꯤ ꯍꯜꯂꯔꯨꯔꯁꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯁꯨꯝꯅ ꯋꯥꯇꯥꯅꯔꯒ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯌꯨꯝ ꯍꯟꯕꯒꯤ ꯈꯣꯡꯆꯠꯇ ꯋꯥꯔꯛꯂꯕꯁꯨ ꯊꯛꯅꯕ ꯍꯥꯏꯗꯅ ꯋꯥꯡꯂꯩꯌꯨ ꯁꯨꯡꯂꯝꯃꯤ꯫ ꯋꯥꯡꯂꯩꯌꯨ ꯁꯨꯡꯕ ꯂꯣꯏꯔꯕꯗ ꯑꯁꯪꯕ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯇꯣꯝꯕ ꯑꯃꯗꯤ ꯊꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯈꯣꯏ ꯑꯅꯤꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯅꯈꯣꯏ ꯑꯅꯤ ꯅꯌꯨꯝ ꯍꯟꯅꯤꯡꯕ ꯄꯣꯛꯂꯦ ꯍꯥꯏꯕ ꯈꯪꯂꯦ꯫ ꯅꯈꯣꯏ ꯑꯅꯤ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯍꯜꯂꯨꯔꯣ, ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯄꯗꯤ ꯀꯥꯎꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯥꯎꯅꯨꯄꯤ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯋꯥꯡꯂꯩꯌꯨ ꯄꯨꯊꯣꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯋꯥꯡꯂꯩꯌꯨꯗꯨ ꯄꯨꯊꯣꯔꯛꯑꯕꯗ ꯑꯁꯪꯕ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯈꯣꯏ ꯑꯅꯤꯅ ꯍꯟꯕꯒꯤ ꯈꯣꯡꯆꯠꯇ ꯋꯥꯔꯛꯂꯕꯁꯨ ꯋꯥꯡꯂꯩꯌꯨꯁꯦ ꯊꯛꯎ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯗꯨꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯜꯂꯣ ꯍꯥꯏꯔꯛꯄꯗꯨꯗ ꯍꯔꯥꯎꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯈꯨꯟ ꯌꯧꯔꯛꯄꯗꯗꯤ ꯈꯨꯟ ꯑꯗꯨ ꯄꯨꯡꯍꯣꯡ ꯍꯣꯡꯂꯝꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯂꯝꯗꯥꯏꯗ ꯑꯣꯏꯍꯧꯕ ꯐꯤꯚꯝꯗꯨꯒ ꯑꯣꯏꯔꯝꯂꯤꯕ ꯐꯤꯚꯝ ꯑꯗꯨꯒ ꯌꯥꯝꯅ ꯈꯦꯠꯅꯅ ꯂꯩꯔꯝꯂꯦ꯫ ꯈꯨꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯑꯃꯗ ꯊꯣꯏꯕꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯈꯨꯟꯁꯤꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯈ꯭ꯔꯕꯒꯦ? ꯊꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯇꯥꯗꯁꯤꯕꯨ ꯑꯇꯣꯞꯄ ꯈꯨꯟꯗꯒꯤ ꯂꯥꯛꯄ꯭ꯔꯣ? ꯈꯨꯟ ꯑꯁꯤꯗꯤ ꯊꯣꯏꯗꯣꯛꯄ ꯀꯔꯤꯁꯨ ꯊꯣꯛꯈꯤꯕ ꯂꯩꯇꯦ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯇꯣꯝꯕꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯁꯤ ꯈꯨꯟ ꯑꯁꯤꯗꯒꯤꯅꯤ꯫ ꯍꯞꯇꯥꯃꯨꯛꯀꯤ ꯃꯃꯥꯡꯗ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯀꯥꯔꯨꯕꯅꯤ, ꯉꯁꯤꯇ ꯍꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯈꯨꯟ ꯑꯁꯤ ꯄꯨꯡꯍꯣꯡ ꯍꯣꯡꯂꯝꯂꯦ꯫ ꯇꯣꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯇꯥꯗ ꯍꯣꯏꯅ ꯍꯥꯏꯔꯤꯁꯤ ꯑꯣꯟꯗꯤ ꯑꯣꯟꯅꯗꯦꯀꯣ꯫ ꯑꯗꯨꯕꯨ ꯇꯥꯗ ꯍꯣꯏꯁꯤ ꯅꯣꯡꯃꯇ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯑꯁꯤꯗ ꯂꯩꯕ ꯎꯗꯦꯗ, ꯁꯣꯏꯗꯅ ꯑꯣꯟꯅꯔꯝꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯑꯇꯣꯞꯄ ꯃꯤꯗ ꯍꯪꯉꯣ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯇꯣꯞꯄ ꯈꯨꯟꯒꯤ ꯃꯤꯈꯩꯗ ꯍꯪꯂꯕꯁꯨ ꯆꯞ ꯃꯥꯟꯅꯕ ꯄꯥꯎꯈꯨꯝꯇꯃꯛ ꯐꯪꯉꯤ꯫ ꯇꯁꯦꯡꯕꯁꯨ ꯈꯨꯟꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏꯅ ꯊꯦꯡꯅꯔꯛꯄ ꯃꯤꯈꯩꯗꯨ ꯃꯈꯣꯏꯅ ꯃꯁꯛ ꯈꯪꯕ ꯃꯤ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫
ꯈꯨꯟꯗꯨꯗ ꯂꯩꯔꯤꯕ ꯃꯤꯈꯩꯅꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯁꯛ ꯈꯪꯕ ꯀꯅꯥꯃꯠꯇ ꯊꯦꯡꯅꯔꯝꯗꯦ꯫ ꯀꯥꯏꯅꯊꯪꯗ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯐꯝ ꯈꯪꯗ ꯉꯛꯅ ꯈꯨꯟ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯒ ꯆꯠꯂꯤꯉꯩ ꯃꯇꯝꯗ ꯊꯣꯏꯕꯒꯤ ꯃꯌꯥꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯀꯨꯟꯖꯣꯗꯨ ꯊꯣꯏꯕꯕꯨ ꯎꯔꯗꯨꯅ ꯑꯁꯨꯝꯅ ꯀꯧꯔꯛꯂꯝꯃꯤ, "ꯈꯨꯔꯥꯇꯣꯟ!" ꯊꯣꯏꯕ ꯑꯃꯁꯨꯡ ꯇꯣꯝꯕ ꯀꯧꯔꯛꯂꯤꯕ ꯑꯗꯣꯝꯗ ꯑꯣꯟꯊꯣꯔꯛꯂꯒ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯀꯨꯟꯖꯣ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯀꯨꯟꯖꯣ ꯎꯕꯗ ꯃꯈꯣꯏ ꯑꯅꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯊꯣꯏꯕꯅ ꯀꯨꯟꯖꯣꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ, "ꯏꯕꯨꯡꯉꯣ, ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯑꯩꯅ ꯎꯈ꯭ꯔꯒꯨꯝꯗꯤ ꯇꯧꯏ, ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕꯗꯤ ꯊꯣꯛꯇ꯭ꯔꯦ." ꯊꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯀꯨꯟꯖꯣꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯈꯨꯔꯥꯇꯣꯟ, ꯑꯩꯕꯨ ꯈꯪꯗ꯭ꯔꯕꯣ? ꯑꯩ ꯀꯨꯟꯖꯣꯅꯤ." ꯊꯣꯏꯕ ꯉꯛꯅ ꯀꯨꯟꯖꯣꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯀꯨꯟꯖꯣ, ꯅꯍꯥꯛꯄꯨ ꯑꯩꯅ ꯆꯤꯡꯗꯒꯤ ꯅꯨꯃꯤꯠ 4-5ꯅꯤ ꯂꯩꯔꯨꯕꯁꯤꯗ ꯑꯁꯨꯛ ꯊꯨꯅ ꯑꯍꯟ ꯑꯣꯏꯁꯤꯜꯂꯝꯂꯤꯕꯁꯤꯕꯣ?" ꯊꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯀꯨꯟꯖꯣ ꯉꯛꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯈꯨꯔꯥꯇꯣꯟ, ꯅꯍꯥꯛꯄꯨ ꯉꯥꯎꯔꯕ꯭ꯔꯣ? ꯅꯈꯣꯏꯅ ꯍꯜꯂꯛꯂꯤꯕ ꯃꯇꯝꯁꯦ ꯅꯈꯣꯏꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯄꯥꯔꯒ ꯆꯍꯤ 60 ꯃꯄꯨꯡ ꯐꯥꯔꯛꯂꯕꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯅꯈꯣꯏꯅ ꯍꯜꯂꯛꯄ ꯀꯧꯕ ꯂꯩꯇꯕꯗꯨꯗ ꯑꯩꯈꯣꯏꯗꯤ ꯅꯈꯣꯏꯁꯦ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯂꯩꯔꯕꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯅ ꯍꯜꯂꯛꯄꯒꯤ ꯄꯥꯎꯁꯤ ꯇꯥꯔꯕꯗꯤ ꯌꯨꯝꯒꯤ ꯃꯤꯈꯩꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯨꯟꯖꯣꯅ ꯊꯣꯏꯕꯕꯨ ꯃꯌꯨꯝꯗ ꯁꯝꯂꯒ ꯄꯨꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯁꯨ ꯃꯊꯟꯇ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯅ ꯀꯣꯟꯊꯣꯡ ꯂꯥꯟꯁꯤꯟꯕꯗ ꯀꯨꯟꯖꯣꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯈꯨꯔꯥꯇꯣꯟ, ꯅꯪ ꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨ, ꯑꯩ ꯃꯥꯌꯣꯛꯅꯕ ꯈꯣꯏꯖꯨ ꯈꯔ ꯂꯧꯔꯛꯀꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯨꯟꯖꯣ ꯊꯣꯏꯕꯒꯤ ꯌꯨꯝꯂꯣꯝꯗ ꯄ꯭ꯔꯞ ꯆꯪꯈꯤꯔꯝꯃꯤ꯫ ꯀꯨꯟꯖꯣ ꯊꯣꯏꯕꯒꯤ ꯃꯌꯨꯝꯗ ꯇꯍꯥ ꯆꯪꯂꯛꯂꯒ ꯊꯣꯏꯕꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯄꯥꯎ ꯇꯝꯂꯦ, "ꯏꯗꯣꯝꯆꯥ, ꯈꯨꯔꯥꯇꯣꯟꯗꯨ ꯆꯤꯡꯗꯒꯤ ꯉꯁꯤ ꯍꯜꯂꯛꯏ꯫ ꯑꯩꯒ ꯂꯝꯕꯤꯗ ꯊꯦꯡꯅꯗꯅ ꯑꯩꯅ ꯌꯨꯝꯂꯣꯝꯗ ꯄꯨꯔꯛꯑꯕꯅꯤ꯫ ꯑꯩ ꯈꯣꯏꯖꯨ ꯈꯤꯇ ꯂꯧꯊꯣꯛꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯣꯏꯖꯨ ꯂꯧꯊꯣꯛꯄ ꯁꯤꯡꯒꯩ ꯅꯝꯂꯤꯕ ꯀꯥꯗꯨ ꯇꯝꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯒꯤ ꯅꯨꯄꯤꯅ ꯋꯥ ꯍꯥꯏꯒꯦ ꯇꯧꯕ ꯅꯪꯗꯦ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯌꯥꯝꯅ ꯊꯨꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯀꯨꯟꯖꯣ ꯈꯣꯏꯖꯨ ꯈꯔ ꯄꯨꯔꯛꯂꯒ ꯈꯣꯏꯖꯨꯗꯨꯗ ꯃꯩꯅꯝ ꯃꯆꯥ ꯑꯃꯅ ꯃꯩ ꯆꯨꯏ ꯑꯗꯨꯒ ꯊꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯈꯨꯔꯥꯇꯣꯟ, ꯃꯩꯁꯦ ꯑꯣꯛꯊꯣꯛꯂꯣ, ꯌꯨꯝꯗ ꯆꯪꯂꯁꯤ." ꯊꯣꯏꯕꯁꯨ ꯃꯩꯗꯨ ꯑꯣꯛꯂꯒ ꯃꯌꯨꯝꯂꯣꯝꯗ ꯆꯪꯉꯛꯑꯝꯃꯤ꯫ ꯊꯣꯏꯕ ꯍꯜꯂꯛꯑꯦ ꯇꯥꯕꯗ ꯊꯣꯏꯕꯒꯤ ꯅꯨꯄꯤ ꯄꯣꯛꯅ ꯏꯉꯧ ꯉꯧꯔꯕꯤ ꯅꯨꯄꯤꯗꯨ ꯃꯈꯨꯠꯇ ꯆꯩꯁꯨ ꯑꯃ ꯄꯥꯏꯔꯒ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯁꯣꯜꯂꯤ, "ꯀꯔꯤꯅꯣ, ꯅꯈꯣꯏꯅ ꯅꯄꯨ ꯍꯜꯂꯛꯂꯦ ꯍꯥꯏꯗꯨꯕꯣ?" ꯊꯣꯏꯕꯒꯤ ꯅꯨꯄꯤꯗꯨ ꯊꯣꯏꯕ ꯎꯕꯗ ꯃꯁꯛ ꯈꯪꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ, "ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯅꯥꯅꯣ?" ꯊꯣꯏꯕꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯀꯨꯟꯖꯣꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯏꯗꯣꯝꯆꯥ, ꯑꯩꯈꯣꯏ ꯈꯨꯔꯥꯇꯣꯟꯅꯤ, ꯈꯪꯗ꯭ꯔꯕꯣ?" ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯈꯨꯔꯥꯇꯣꯟ, ꯏꯗꯣꯝꯆꯥꯅꯤ, ꯈꯪꯗ꯭ꯔꯕꯣ?" ꯀꯨꯟꯖꯣꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯕꯒꯤ ꯅꯨꯄꯤꯗꯨ ꯃꯄꯤ ꯇꯥꯅ ꯀꯞꯂꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯣꯏ ꯄꯥꯕꯨꯡꯕꯨ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯃꯐꯝ ꯀꯩꯗ ꯂꯩꯔꯨꯕꯒꯦ? ꯅꯅꯥꯏ ꯅꯨꯄꯤꯗꯤ ꯃꯈꯣꯏ ꯄꯥꯕꯨꯡꯕꯨ ꯎꯕ ꯐꯪꯗ ꯁꯤꯔꯗ꯭ꯔꯥ ꯈꯜꯂꯨꯔꯕꯅꯤ." ꯇꯁꯦꯡꯕꯗꯤ ꯊꯣꯏꯕ ꯑꯃꯗꯤ ꯇꯣꯝꯕ ꯃꯈꯣꯏ ꯑꯅꯤꯅ ꯆꯤꯡꯗꯨꯗ ꯅꯨꯃꯤꯠ 8ꯅꯤꯈꯛ ꯂꯩꯕ ꯑꯣꯏꯅ ꯈꯜꯂꯕꯁꯨ ꯃꯈꯣꯏꯅ ꯅꯣꯡꯃ ꯑꯣꯏꯔꯤꯕ ꯃꯇꯝ ꯑꯗꯨ ꯇꯁꯦꯡꯕꯗꯤ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗꯗꯤ ꯆꯍꯤ 10ꯒꯤ ꯃꯇꯝꯅꯤ꯫ ꯑꯗꯨꯅ ꯊꯣꯏꯕꯒꯤ ꯅꯨꯄꯤꯗꯨ ꯃꯍꯥꯛꯅ ꯍꯜꯂꯛꯄ ꯃꯇꯝꯁꯤꯗꯗꯤ ꯆꯍꯤ 100ꯒꯤ ꯃꯌꯥ ꯁꯨꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯃꯇꯝꯗꯨꯗ ꯊꯣꯏꯕꯅ ꯆꯤꯡꯗ ꯆꯠꯂꯝꯗꯥꯏ ꯃꯇꯝꯗ ꯈꯣꯡꯅ ꯀꯥꯐꯩ ꯊꯥꯡꯗꯨꯅ ꯆꯠꯍꯧꯕ ꯃꯆꯥꯅꯨꯄꯥꯗꯨ ꯆꯍꯤ 60 ꯁꯨꯔꯕ ꯑꯍꯟ ꯑꯃ ꯑꯣꯏꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯀꯔꯤ ꯇꯧꯔꯕꯒꯦ? ꯏꯃꯨꯡꯗ ꯄꯣꯊꯥꯗꯨꯅ ꯂꯩꯒꯦ ꯂꯩꯇꯦ, ꯃꯄꯥꯟꯁꯤꯗ ꯀꯩꯗꯧꯕ ꯊꯣꯔꯛꯏꯕꯅꯣ?" ꯊꯣꯏꯕꯒꯤ ꯅꯨꯄꯤꯗꯨ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯏꯕꯨꯡꯉꯣ, ꯅꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯄ ꯄꯥꯕꯨꯡꯅꯤ, ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯃꯨ." ꯃꯆꯥꯅꯨꯄꯥꯗꯨ ꯊꯣꯏꯕꯗ ꯉꯛꯅ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯅꯥꯞ ꯆꯥꯗꯕ, ꯀꯔꯥꯏꯗꯒꯤ ꯂꯥꯛꯂꯤꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯨꯄꯥꯅꯣ?" ꯊꯣꯏꯕꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯀꯨꯟꯖꯣꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯏꯅꯥꯎꯇꯣꯟ, ꯑꯗꯨꯝꯅ ꯍꯥꯏꯅꯨꯅꯦ, ꯃꯍꯥꯛꯁꯤ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯄ ꯄꯥꯕꯨꯡꯅꯤ, ꯉꯁꯤꯇ ꯆꯤꯡꯗꯒꯤ ꯍꯜꯂꯛꯄꯅꯤ." ꯃꯇꯝꯁꯤꯗ ꯊꯣꯏꯕꯒꯤ ꯅꯨꯄꯤꯅ ꯃꯁꯨ ꯃꯌꯥꯝꯗꯨ ꯑꯁꯨꯝꯅ ꯀꯧꯔꯛꯂꯝꯃꯤ, "ꯏꯁꯨꯁꯥ, ꯅꯈꯣꯏꯕꯨ ꯀꯔꯥꯏ ꯂꯩꯒꯦ? ꯌꯦꯡꯉꯣꯏ, ꯅꯈꯣꯏꯒꯤ ꯅꯄꯨ ꯆꯤꯡꯗ ꯆꯠꯈꯤꯕꯗꯨ ꯉꯁꯤ ꯍꯜꯂꯛꯑꯦꯅꯦ." ꯊꯣꯏꯕꯒꯤ ꯃꯁꯨ ꯃꯌꯥꯝꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯊꯣꯏꯕꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯨꯝꯗ ꯊꯥꯗꯣꯛꯑꯝꯗꯥꯏꯗꯗꯤ ꯁꯨꯞꯅꯇꯪꯒꯤ ꯀꯥꯐꯩ ꯆꯠꯄ ꯍꯩꯍꯧꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯇꯅꯤ ꯂꯩꯍꯧꯔꯤꯕ꯫
ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯁꯨ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯀꯔꯤ ꯍꯥꯏꯒꯅꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯃꯇꯝ ꯑꯁꯤꯗ ꯊꯣꯏꯕꯒꯤ ꯅꯨꯄꯤꯅ ꯊꯣꯏꯕꯗ ꯃꯁꯨ ꯃꯌꯥꯝꯗꯨꯕꯨ ꯃꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯊꯣꯏꯕꯒꯤ ꯅꯨꯄꯤꯗꯨꯅ ꯃꯈꯨꯠꯅ ꯊꯤꯟꯗꯨꯅ ꯑꯁꯤꯅꯤ ꯑꯁꯤꯅꯤ ꯍꯥꯏꯅ ꯇꯥꯛꯂꯤ꯫ ꯃꯁꯨ ꯃꯌꯥꯝꯗꯨꯁꯨ ꯃꯄꯨꯕꯨ ꯍꯥꯏꯐꯦꯠ ꯅꯣꯂꯨꯛꯄ ꯎꯠꯂꯝꯂꯒ ꯃꯈꯣꯏꯒꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯗꯨ ꯇꯧꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯀꯨꯟꯖꯣ ꯑꯃꯗꯤ ꯊꯣꯏꯕꯒꯤ ꯅꯨꯄꯤꯅ ꯇꯧꯔꯒ ꯊꯣꯏꯕꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯝꯃꯤ꯫ ꯊꯣꯏꯕꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯚꯝ ꯑꯗꯨꯅ ꯍꯦꯟꯅ ꯑꯃꯨꯛꯀ ꯉꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯆꯠꯂꯝꯗꯥꯏꯗꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯏꯒꯤ ꯄꯤꯛꯇꯛꯅ ꯁꯥꯍꯧꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯎꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯁꯥꯔꯝꯂꯦ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯇꯣꯝꯕꯗꯨ ꯃꯌꯨꯝ ꯇꯝꯅ ꯄ꯭ꯔꯞ ꯂꯥꯛꯑꯝꯃꯤ꯫ ꯇꯣꯝꯕꯅ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯌꯧꯔꯝꯗꯥꯏꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨ ꯀꯔꯝꯕꯅꯣ ꯈꯪꯕ ꯉꯝꯗꯕꯗꯒꯤ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯑꯉꯥꯡ ꯑꯃꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, "ꯏꯕꯨꯡꯉꯣ, ꯀꯩꯅꯣꯝꯇ ꯍꯪꯒꯦ?" ꯑꯉꯥꯡ ꯑꯗꯨꯅ ꯇꯣꯝꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯈꯨꯔꯥ, ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ?" ꯇꯣꯝꯕ ꯑꯉꯥꯡ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ, "ꯏꯕꯨꯡꯉꯣ, ꯇꯣꯝꯕꯒꯤ ꯌꯨꯝꯁꯤꯕꯨ ꯀꯔꯝꯕꯅꯣ?" ꯑꯉꯥꯡ ꯑꯗꯨ ꯇꯣꯝꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯈꯨꯔꯥ, ꯇꯣꯝꯕ ꯀꯧꯕ ꯅꯨꯄꯥꯁꯤ ꯈꯨꯟꯁꯤꯗ ꯌꯥꯝꯅ ꯌꯥꯝꯈ꯭ꯔꯦ, ꯀꯔꯝꯕ ꯇꯣꯝꯕ ꯑꯣꯏꯔꯕꯅꯣ?" ꯇꯣꯝꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯏꯕꯨꯡꯉꯣ, ꯊꯤꯉꯣꯝ ꯇꯣꯝꯕ ꯃꯣꯏꯒꯤ ꯌꯨꯝꯗꯨ ꯈꯪꯕ꯭ꯔꯣ?" ꯑꯉꯥꯡ ꯑꯗꯨ ꯇꯣꯝꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯀꯣꯛꯇꯨ ꯍꯣꯠꯂꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯈꯨꯔꯥ, ꯊꯤꯉꯣꯝꯒꯤ ꯇꯣꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯠꯇ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯗ ꯂꯩꯇꯦꯕꯨ, ꯈꯨꯔꯥꯒꯤꯗꯨ ꯃꯤ ꯑꯣꯟꯅꯔꯝꯗꯧ ꯃꯥꯜꯂꯤ." ꯇꯣꯝꯕ ꯑꯉꯥꯡꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯇꯞꯅ ꯈꯨꯝꯂꯛꯏ, "ꯊꯤꯉꯣꯝꯒꯤ ꯊꯔꯣ ꯍꯣꯏꯒꯤ ꯌꯨꯝꯗꯤ ꯈꯪꯕ꯭ꯔꯣ?" ꯑꯉꯥꯡꯗꯣ ꯇꯣꯝꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯐꯠ ꯂꯥꯎꯅ ꯃꯃꯥꯡꯂꯣꯝꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯇꯨ, ꯑꯥꯗꯒꯤ ꯐꯛꯂꯣꯡꯅ ꯈꯥꯔꯤꯕ ꯌꯨꯝ ꯑꯁꯦ ꯃꯈꯣꯏꯒꯤꯅꯤ꯫ ꯑꯗꯨꯒꯤ ꯏꯕꯣꯛꯇꯨꯗꯤ ꯀꯨꯏꯔꯦ, ꯆꯍꯤ 2-3ꯃꯨꯛ ꯐꯥꯔꯝꯂꯅꯤ ꯁꯤꯈꯤꯕ." ꯇꯣꯝꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ, ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯗ ꯊꯥꯒꯠ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕ ꯃꯌꯨꯝꯂꯣꯝꯗ ꯇꯞꯅ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯣꯝꯕ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯑꯗꯨ ꯂꯥꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯆꯥꯒ ꯃꯃꯧꯒ ꯂꯥꯎꯅꯔꯤꯕꯗꯨ ꯇꯥꯔꯝꯃꯤ꯫ ꯇꯣꯝꯕꯒꯤ ꯃꯃꯧ ꯅꯨꯄꯤ ꯇꯝꯐꯥꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗ ꯑꯁꯨꯝꯅ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ, "ꯅꯨꯄꯥ, ꯅꯍꯥꯛꯅ ꯑꯁꯨꯛ ꯅꯔꯤꯟ ꯇꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯌꯦꯡꯉꯨ, ꯑꯉꯥꯡ ꯄꯤꯁꯛꯁꯤꯡꯁꯤꯅ ꯆꯥꯗ ꯊꯛꯇꯕꯒꯤ ꯅꯣꯡꯃꯒꯤ ꯃꯌꯥꯡ ꯀꯪꯕ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯤꯕꯁꯤ ꯌꯦꯡꯉꯨ꯫ ꯌꯨꯝꯅꯤꯅ ꯇꯧꯔꯤꯁꯤꯅ ꯂꯣꯏꯅ ꯁꯦꯒꯥꯏꯔꯦ꯫ ꯑꯩꯅ ꯌꯨꯝ ꯄꯨꯕ ꯉꯝꯅꯕ ꯌꯦꯂꯥꯡ ꯀꯦꯡꯒꯣꯏ ꯍꯦꯛꯄꯁꯤꯅ ꯌꯨꯝ ꯑꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯅꯪꯁꯨ ꯀꯔꯤꯅꯣ ꯈꯔꯗꯤ ꯇꯧꯕ ꯐꯩꯗ." ꯇꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯊꯧꯁꯥꯗꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯅꯨꯄꯤ, ꯅꯪꯒꯤ ꯏꯁꯧꯁꯤ ꯅꯣꯡꯃꯒꯤ ꯂꯥꯡꯗ꯭ꯔꯗꯤ ꯆꯥꯛ ꯆꯪꯗꯕ꯭ꯔꯣ? ꯀꯔꯤꯅꯣ ꯈꯪꯗꯦ, ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦ." ꯇꯝꯐꯥ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯍꯥꯍꯥꯌꯣ, ꯆꯥꯛ ꯆꯪꯗ꯭ꯔꯕ ꯀꯥꯏꯅ ꯍꯥꯏꯖ ꯁꯥꯔꯤ, ꯑꯌꯨꯛ ꯆꯥꯔꯒ ꯅꯨꯃꯤꯗꯥꯡ ꯍꯦꯜꯂꯤꯕꯁꯤꯗ꯫ ꯑꯁꯤꯕꯨ ꯑꯩꯅ ꯂꯥꯡꯅꯤꯡꯗꯅ ꯂꯥꯡꯕ꯭ꯔꯣ? ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯂꯥꯡꯍꯟꯕ ꯅꯠꯇ꯭ꯔꯣ? ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯁꯨ ꯅꯣꯝꯗꯅ ꯇꯧꯔꯕꯗꯤ ꯑꯩꯕꯨ ꯀꯔꯤ ꯇꯧꯕꯒꯤ ꯄꯉꯥꯡꯇ ꯉꯥꯡꯒꯗꯣꯏꯅꯣ? ꯃꯈꯣꯏ ꯄꯥꯕꯨꯡꯒꯤ ꯆꯍꯤ ꯃꯇꯥꯡꯗꯨꯒꯤ ꯍꯥꯏꯔꯨꯔꯕꯗꯤ ꯅꯁꯨ ꯐꯪꯕ ꯌꯥꯔꯕꯅꯤ, ꯇꯜꯂꯤꯕ ꯈꯨꯇꯟꯗꯨꯒ ꯅꯨꯄꯤ ꯑꯃꯠꯇꯅ ꯄꯥꯝꯕꯤꯗ꯭ꯔꯤꯕꯗꯣ꯫ ꯑꯩꯇꯕꯨ ꯏꯅꯦ ꯇꯥꯃꯨꯅ ꯅꯝꯗꯅ ꯄꯤꯁꯤꯜꯂꯝꯕꯒꯤ ꯂꯩꯕꯤꯔꯕꯒꯤ ꯋꯥꯅꯤ." ꯇꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯍꯟꯗꯛꯃꯨꯛꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯈꯨꯝꯗꯣꯔꯛꯂꯝꯃꯤ, "ꯑꯩꯁꯨ ꯀꯔꯤꯅꯣ ꯇꯧꯕ ꯌꯥꯅꯕ ꯋꯥꯈꯜꯁꯤ ꯈꯜꯂꯤꯕꯅꯤ." ꯇꯝꯐꯥ ꯁꯥꯎꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ, "ꯑꯣꯅꯦ, ꯈꯜꯂꯒ ꯑꯗꯨꯝ ꯂꯩꯔꯣ꯫ ꯈꯜꯂꯤꯉꯩꯗ ꯑꯥꯗ ꯀꯨ ꯃꯊꯛꯇ ꯃꯔꯥꯏꯅ ꯂꯩꯖꯔꯝꯃꯅꯤ." ꯇꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯅ ꯈꯨꯝꯂꯛꯏ, "ꯍꯥꯏꯍꯩꯗꯦꯅꯦ, ꯀꯩꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯕꯨ?" ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯝꯐꯥ ꯃꯈꯥ ꯇꯥꯅ ꯈꯨꯝꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯃꯄꯥꯟꯗꯒꯤ ꯇꯣꯝꯕꯅ ꯑꯁꯨꯝꯅ ꯀꯧꯔꯛꯂꯝꯃꯤ, "ꯍꯥꯏ, ꯑꯆꯧꯕ, ꯅꯈꯣꯏꯕꯨ ꯀꯅꯥ ꯂꯩꯒꯦ? ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯔꯛꯎ." ꯇꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯃꯤꯅ ꯀꯧꯔꯛꯄꯒꯤ ꯃꯈꯣꯟ ꯇꯥꯕꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯨꯄꯤ, ꯃꯄꯥꯟꯗ ꯀꯧꯔꯤꯁꯤ ꯀꯅꯥꯅꯣ? ꯑꯃꯨꯛꯇ ꯌꯦꯡꯉꯨꯆꯣ." ꯇꯝꯐꯥ ꯃꯄꯨꯔꯣꯏꯕꯗ ꯄꯩꯅ ꯌꯦꯡꯂꯝꯂꯒ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯇꯣꯝꯕꯅ ꯂꯦꯞꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ, "ꯇꯥꯗ ꯍꯥꯏꯒꯗ꯭ꯔꯥ ꯇꯥꯗꯕꯨ ꯀꯅꯥ, ꯀꯔꯤ ꯃꯇꯥꯡꯒꯤ?" ꯇꯝꯐꯥꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯏꯕꯦꯝꯃ, ꯑꯆꯧꯕꯕꯨ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯎ, ꯃꯥꯒ ꯑꯣꯏꯅ ꯁꯥꯟꯅꯔꯒꯦ." ꯇꯝꯐꯥ ꯇꯣꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯂꯥꯎꯈꯤꯔꯝꯃꯤ, "ꯍꯣ ꯃꯣꯏ ꯄꯥꯕꯨꯡ, ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯣ,
ꯃꯣꯏ ꯄꯥꯕꯨꯡꯒ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯔꯤ꯫ ꯇꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯄꯥꯟꯗ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯅꯥ ꯑꯣꯏꯔꯕꯅꯣ? ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ?" ꯇꯣꯝꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯕꯨ ꯇꯞꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯏꯄꯥꯒꯤ ꯑꯆꯧꯕ, ꯅꯍꯥꯛꯄꯨ ꯅꯄꯥꯏꯁꯤ ꯈꯪꯗ꯭ꯔꯕꯔꯣ?" ꯇꯣꯝꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯇꯝꯐꯥ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯂꯥꯎꯔꯛꯂꯝꯃꯤ, "ꯀꯗꯥꯏꯗꯒꯤ ꯑꯉꯥꯎꯕꯅꯣ? ꯑꯩꯈꯣꯏ ꯐꯥꯎꯕ ꯆꯥꯏꯔꯝ ꯊꯛꯂꯝ ꯈꯪꯗ꯭ꯔꯀꯥꯟꯁꯤꯗ ꯑꯩꯗꯤꯕꯀꯣ ꯄꯦꯜꯂꯕꯅꯤ." ꯇꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯉꯥꯏꯈꯣꯍꯦ ꯅꯪꯒꯤ ꯏꯁꯧꯁꯤꯅ." ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯅꯪꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯣ?" ꯇꯣꯝꯕ ꯃꯆꯥ ꯃꯃꯧꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯛꯂꯝꯃꯤ, "ꯅꯨꯄꯤ, ꯅꯍꯥꯛꯅ ꯍꯤꯡꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯐꯒꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯅ ꯐꯥꯎꯕ ꯃꯄꯥꯏꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯦ." ꯇꯣꯝꯕꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯨꯗ ꯇꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯦ, "ꯏꯕꯨꯡꯉꯣ ꯁꯤꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ꯫ ꯃꯇꯝ ꯈꯔ ꯑꯩꯈꯣꯏꯒꯤꯁꯤꯗ ꯂꯩꯖꯔꯁꯅꯨ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯝꯐꯥ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯄꯩꯊꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ." ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯕꯗ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯏꯕꯨꯡꯉꯣ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯅꯦ ꯍꯣꯏꯒꯤꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯔꯣ." ꯇꯣꯝꯕ ꯃꯍꯥꯛꯄꯨ ꯃꯃꯧ ꯅꯨꯄꯤꯅ ꯀꯧꯁꯤꯜꯂꯛꯄꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯒ ꯃꯥꯡꯒꯣꯟꯗꯨꯗ ꯀꯥꯈꯠꯂꯝꯃꯤ꯫ ꯇꯝꯐꯥ ꯇꯣꯝꯕꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯀꯥꯆꯤꯟꯗꯨꯗ ꯐꯛ ꯂꯩꯕꯅꯤ, ꯑꯗꯣ ꯂꯧꯊꯣꯛꯂꯒ ꯐꯝꯃꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯣꯝꯕ ꯃꯥꯡꯒꯣꯟ ꯃꯆꯤꯗꯒꯤ ꯐꯛꯇꯨ ꯂꯧꯊꯣꯛꯂꯒ ꯐꯝꯊꯔꯝꯃꯤ꯫ ꯍꯣꯡꯂꯝꯂꯤꯕ ꯃꯇꯧꯁꯤꯗ ꯃꯁꯥꯗꯨ ꯂꯩꯇꯥꯅ ꯐꯝꯕ ꯉꯝꯂꯝꯗꯦ꯫ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯗ ꯑꯃꯨꯛ ꯇꯣꯝꯕꯒꯤ ꯏꯃꯨꯡꯗꯨ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯣꯝꯕ ꯃꯕꯣꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, "ꯑꯩꯒꯤ ꯅꯨꯄꯤꯅ ꯆꯤꯡ ꯑꯗꯨꯗ ꯀꯥꯈꯤꯒꯅꯨ ꯍꯥꯏꯕꯗꯨ ꯇꯥꯔꯝꯂꯕꯗꯤ ꯉꯁꯤ ꯑꯩꯒꯤ ꯏꯆꯥꯅ ꯑꯁꯨꯛ ꯇꯜꯂꯤꯕꯁꯤ ꯇꯜꯂꯝꯗꯕꯁꯨ ꯌꯥꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯆꯥꯅ ꯐꯥꯎꯕ ꯃꯄꯥꯏꯕꯨ ꯃꯤꯇꯣꯞ ꯑꯃꯒꯨꯝ ꯂꯣꯏꯅꯕꯤꯔꯦ꯫ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯀꯥꯔꯨꯕꯒꯤ ꯃꯍꯩꯅꯤ ꯉꯁꯤ ꯑꯩꯅ ꯐꯪꯂꯤꯕ꯫ ꯅꯠꯇꯦ, ꯑꯩꯒꯤ ꯋꯥꯈꯜꯁꯤ ꯂꯥꯜꯂꯤ꯫ ꯆꯤꯡꯗ ꯂꯩꯍꯧꯕꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯒꯅꯤ꯫ ꯑꯁꯤꯗꯁꯨ ꯐꯤꯕꯝ ꯇꯥꯗꯅ ꯑꯁꯨꯝ ꯂꯩꯕꯒꯤ ꯃꯍꯨꯠ ꯆꯤꯡꯗꯨꯗ ꯍꯟꯈꯤꯕꯅ ꯐꯒꯅꯤ ꯑꯩ." ꯑꯁꯤ ꯈꯟꯗꯨꯅ ꯇꯣꯝꯕ ꯆꯤꯡ ꯑꯗꯣꯝꯗ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯊꯣꯏꯕꯒꯤ ꯏꯃꯨꯡꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯦꯟ ꯆꯥꯅꯕ ꯍꯥꯏꯗꯅ ꯃꯌꯥꯝ ꯄꯨꯂꯞ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯄꯥꯕꯨꯡꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯄꯥꯕꯨꯡ, ꯅꯁꯨ ꯅꯨꯄꯥ ꯑꯍꯟꯁꯤ ꯍꯧꯖꯤꯛ ꯀꯣꯅꯨꯡꯒꯤ ꯋꯥꯌꯦꯜꯂꯣꯏꯁꯪꯗ ꯐꯝꯅꯥꯏꯕ ꯑꯣꯏꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯟꯁꯤꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯇꯣꯝꯆꯧꯒꯤ ꯃꯃꯧ ꯑꯣꯏꯔꯤꯕꯅꯤ." ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯊꯣꯏꯕ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯊꯣꯏꯕꯒꯤ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯄꯤꯛꯄ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯙꯧ, ꯅꯍꯥꯛꯁꯤꯕꯨ ꯑꯁꯦꯡꯕꯒꯤ ꯑꯩꯈꯣꯏ ꯏꯄꯨꯁꯦ ꯅꯍꯥꯛꯅ ꯄꯣꯛꯄ꯭ꯔꯣ? ꯅꯍꯥꯛꯇꯤ ꯌꯥꯝꯅꯁꯨ ꯅꯍꯥ ꯑꯣꯏ, ꯑꯩꯈꯣꯏ ꯍꯣꯏꯒꯤ ꯂꯣꯡꯒꯥ ꯃꯥꯜꯂꯤ ꯌꯦꯡꯕꯗ." ꯑꯉꯥꯡ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯌꯥꯝꯗꯨ ꯋꯥ ꯋꯥ ꯂꯥꯎꯅ ꯅꯣꯛꯅꯔꯝꯃꯤ꯫ ꯊꯣꯏꯕ ꯅꯣꯛꯂꯤꯕꯗꯨ ꯂꯦꯞꯅꯕ ꯍꯥꯏꯗꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯁꯨꯁꯥ, ꯅꯄꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯍꯥ ꯑꯣꯏꯔꯤꯕꯒꯤ ꯃꯔꯝꯗꯤ ꯏꯇꯥꯎ ꯇꯣꯝꯕꯒ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯅꯤꯈꯛꯅ ꯅꯨꯄꯤ ꯑꯅꯤꯈꯛ ꯊꯦꯡꯅꯩ꯫ ꯃꯈꯣꯏꯅ ꯄꯤꯊꯛꯄ ꯋꯥꯡꯂꯩ ꯌꯨꯗꯨꯒꯤ ꯃꯄꯥꯜꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯍꯥ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯈꯣꯏꯁꯨ ꯊꯛꯄ ꯄꯥꯝꯂꯕꯗꯤ ꯑꯩꯉꯣꯟꯗ ꯋꯥꯡꯂꯩ ꯌꯨꯗꯣ ꯌꯥꯎꯔꯤ, ꯍꯧꯖꯤꯛꯃꯛ ꯊꯛꯄ ꯌꯥꯒꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀ ꯂꯣꯏꯅꯔꯛꯄ ꯋꯥꯡꯂꯩ ꯌꯨꯗꯨ ꯇꯦꯡꯀꯣꯠ ꯃꯆꯥ ꯑꯃꯃꯝ ꯍꯩꯔꯒ ꯃꯈꯣꯏ ꯃꯌꯥꯝꯗꯨꯁꯨ ꯊꯛꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯊꯣꯏꯕꯒꯤ ꯄꯣꯛꯅ ꯄꯨꯡꯉꯧ ꯉꯧꯔꯕꯤ ꯅꯨꯄꯤ ꯑꯗꯨ ꯍꯥꯟꯅꯒꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯁꯛꯐꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯊꯣꯏꯕꯒꯤ ꯏꯃꯨꯡꯒꯤ ꯃꯤꯈꯩꯗꯨ ꯈꯨꯗꯛꯇ ꯅꯍꯥ ꯂꯣꯏꯅ ꯑꯣꯟꯊꯣꯛꯂꯝꯃꯤ꯫ ꯄꯥꯎꯁꯤ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯅꯥꯀꯣꯡ ꯌꯧꯈꯤꯔꯝꯃꯤ꯫ ꯄꯥꯎꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯃꯁꯦꯟ ꯊꯥꯗꯨꯅ ꯊꯣꯏꯕꯕꯨ ꯀꯣꯅꯨꯡꯗ ꯌꯧꯔꯛꯅꯕ ꯄꯥꯎ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯅ ꯀꯣꯅꯨꯡꯗ ꯂꯥꯛꯎ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯇꯤꯛ ꯃꯒꯨꯟ ꯆꯦꯜꯂꯕ ꯋꯥꯡꯂꯩ ꯌꯨ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯃꯗ ꯅꯤꯡꯊꯧꯗ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯅ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯁꯨ ꯋꯥꯡꯂꯩ ꯌꯨꯗꯨ ꯊꯛꯂꯨꯕꯗꯒꯤ ꯍꯥꯟꯅꯒꯨꯝꯅ ꯅꯍꯥ ꯑꯣꯏꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯦꯜꯂꯗꯨꯅ
ꯊꯣꯏꯕꯒꯤ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯗ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯑꯃ ꯃꯅꯥ ꯑꯣꯏꯅ ꯄꯤꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯊꯣꯏꯕ ꯅꯨꯡꯉꯥꯏꯅ ꯃꯆꯥ ꯃꯁꯨ ꯃꯌꯥꯝꯗꯨ ꯀꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯆꯤꯡꯗ ꯂꯩꯍꯧꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯆꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯈꯣ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯊꯣꯏꯕꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯆꯤꯡ ꯑꯗꯨꯗ ꯄꯨꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫